Si recording tawrga noi viral di chalan birakanu ko barakta ne online manipuri youtube channel aswing biriba mayam pumno pu amuka na taram no oksari ahan badiyam na maru iba paw amma update thamjage Ramananda Sengdok waron adu yaningde meitei inat chamgat lupke maikai dagi khangan jari madudi haukiba mars kunga taruk ta sagangi christian gi function amada meitei macha takhelambam Ramananda koba christian lining chatkraba miyoi amana sana mahi lining chatchaba amadi hindu lining chatpa miyoi khudingwakna mi amasiba matamda thonganda mai oklaga imungda sangdringaida tairen mana masing khikpagi chatnabi bu numit aduda takhelambam Ramananda gi function da thamba asaba leibu satlaga tairen khikpagi mawungda matin sittuna Karyam kathai na kibagi thawungbu meitei inat semgat lupki maikai dagi yaningde phongdokli mahakna media gi khuthangda la lengakpiu haina sengdokli wafam asi function amada ngangkhibagum miyam tinba mifam amada sengdokpiu mamangdo sum meitei macha christian lining chat khaba miyoi amasu ngamu usil sinbi maramda karyam kathai nabagi mawungda una sinba na usin wana sinba na wasin haigadabani nungna sinba na nungsin haigadabani haina karyam kathai na kiba kaya laikre matungda amuk hanna meitei macha christian lining chat khraba singna meitei gi lining amadi chatnabibu hunduna ngangbiganu haina khanganjari ba ai sana khombo meitei secretary meitei inat semgatlo atop update amana Ramananda meitei gi punsida aki akhang thokhallakpa asi thammoi sokna nungaite amko haukiba mars kunga tarukta Surasanpur district ki sagang bazar da pangthokpa thauram amada takhelambam Ramananda meitei na phongdokhiba waron yawba video clip ama social media da viral oiraktuna tongan ba lining singi marakta wakhan tanadaba thorakpana Ramananda meitei ki punsida akhang thokhallakpa asi thammoi sokna nungaite haina all Manipuri Christian Organization amko na phongdorakli hiram asida mari lainana ngasi Manipuri Press Club ta pangthokpa pawgi mefam amada amko gi president Reverend L. Simon Raumaina hai Manipur da lairiba Christian singna lam asida khundaminna riba kanglup phurupum namakpu ikai khumnai kanama tabu hantane yengba leite India asi secularism satpa lebak amu oiban maramna mana chatningba lining chatpada akai ba leite mamang thagi kuntarukta sagang bazar da pangthokiba thauram amada rep takhelampam Ramananda meiteina phongdokhiba warol yawa video clip matek ama social media da viral oiraktuna Ramananda meitei gi punsi aki akhang thokhallakpa asi thammoi sokna nungaite hiram asigi matangda mari leinaba mafamda wakatna wayen phangnaba hotnargani haike duga atop update amana Christian singda maran thangjingduna awawa piraklabadi tuminna khak laithokloi all Manipuri Christian Organization haukiba numit kharni asida tha asigi kuntarukta sagangda pangthokpa church ki thauram amada Ramananda takhelam ngangba video matek amada social media da viral oiraktuna tongan ba lining chatpa singi marakta nungaina daba thoknaba mawongda chatharakpa mari lainana fresh club ta pangthokpa pawgi mifam amada all Manipuri Christian Association gi president na Christian singda maran thangjinduna awa piraklabadi tuminna khak laithokloi haina phongdokre ningsing bai madudi thodok asigi matangda ngarang social media gi kuthangda Ramananda takhela bamna su sengdokpa laikhrebani hiram asigi matangda laingak na su kupna yingsinbiduna nungaitaba thodok thoktanaba hotnabi sanu haina all Manipuri Christian Organization na pukning singsilakli